Kurumjari, image to Pauduming Tabi Bakwai Purmaku and the Taramokzari. Ngasigi Maruiba Pau. Baby Sanagi Hakchang, Moktaki Miami Koksat Amagaluna, Buraklagat Aroimatomam Panto Crane. Baby Sanagi told Dr. Chenava Singh Amatalim Taro Haina, Chief Minister and Birena Haikre. Lunana 100-day Impact Initiative Swatch Self-Help Group Parivar Matanga Nomagoiba State Level Workshop Amapang Tokre. Hauzik Nasigi Mapunga Pau Muglobirasi. Standard Robert Higher Secondary School Gi boarding the Lake Drabi, Tamiban Mesnam Lekaidigi, Ningtozam Baby Sanagi Tawa Yogdra Hatsangasi, Zeninski Mokti Loro Matung, Harauru, Manin Tankam, Awang Lekai the Leron Chanduna, Mayri Asigi Arabu Matumam Pantokre. Ngasi ayuk angan badaki baby sanagi imung manung yauna misi asig matang sem kiba JS sinur chingduna miyam na porom pata leiba Zeninski mok tamna satki mok yoro matung miyam na lekidari baby sanai hakchang mok tagi putorak laga haikat lekat ke loina tata da haptuna miyam goiba khongset amaga loina mahagna aroiba yahip tan kiba Kanchipur leiba Standard Robert Higher Secondary School tamna laki Kongset asi porom patagi hoduna ayang pali forga kongba singjamai thong landuna Kanchipur tamna chatki boarding yoromatung boarding aduda poundaba thokdok sing thoktana bagi dabak ngak selamba police personnel singa mayamga ngayhak munaki ngayhak police personnel singa yenara matung baby sanagi munung yauna JSC mute kharana baby sanana aroiba yahip tan kiba boarding adu maktada changduna maki thawai mirel kokatuna amuk ana maki haksang Thawai Bandaleba Thau ground Tamapuraki. Thau ground Yoromatung Miam Lekidrabi baby Sanai Hakchang the Haikal Lekat Tamdun Ikai Kunwutki. Tungda Lekidrabi baby Sanagi Hakchang, Infal East Kibanung Chanba Harauro, Tankam Awang Lekai Tamapuraki, Mapamasi Yoromatung, baby Sanagi Apopa Ningtozum, Tomchoki Pamda, Lekidrabi baby Sanai Hakchang, Lerol Chanduna, Aroimatum Pangtoki. Baby Sanami Sigi, Asingba, Achumba, Langla Langil, Atuba Matamda Poto U, Achumba Langla Langil, Potok Triba Pauba, Kongzang Sangani, Amadi, Lekidrabi, Baby Sanagi, Tawai, Na, Tabuk Mapuki, Lekol, the Inglatina Lady Boyra Sanuhaina, Nasi Kaksing District, Kaksing Katela Leba, Irabat Park, Candle Katuna, Tony Crane. All Manipur Students Union MSU Kaksing District Committee, Amasung, Kamanpur College, Students Union, KMC Kaksing Students Union Anina Kusam Naduna, Pangtokiba Candle Katpa Dugisam Ama Oina. Lekidrabi Baby Sanagi Mapamda Ikai Kumna Utpa Oina, Minute Ani to Minaleptuna Awasu Pundoki. Hujil Lepa Wato Baby Sanagi Misi Sigi Matanga, MSU Kaksing District, Loina Kamanipur College Student Union Singa Kusam Naduna, Mapamasida, Baby Sanagi Misi Matanga Koi, Ben the Pundoba Oina Nasigi Candlelight Service as Koi Pantok Sabani. Loina Lengak na Hoji Wato Baby Sanagi Misi Matanga, Asuma Langalan Putok the Batagari, All Manipur Student Union MC Lepalin and Kuching Junction Gani have say, All Manipur Student Union Maiketagi, Lengaki. High Court na nung lengoi pekpa yarai haina tholiba order lokthok piu lairba sinmi singi yangduna nung lengoi pekpa yahan biu haina awang sengmai apunba sinmi loop amadi kalna tongbi miamna High Court tamna khongchat lakpada koirengei da police na thingduna chadan kidrei sinmi loop ki convener Priyo Kumar na phungdo kibada High Court ke order asika piu hingbagi lambi oiduna lakliba sinmi singi nung lengoi pekpa yahan drabadi awang sengmagi miamna siba changbagi khongjang changsingani haiki Ngasi Kongjang Changsin Kibasina Sengmai Assembly Constituency MLA H Dingo Dasu Memorandum Amapisin Ki Hairi Manga Suba Batch Ki MR IRV CP followers male gi passing out parade ngasi Manipur Police Training College Pangai de Pangthokre Tarbudu da Manipur ki Chief Minister N Birena atho mitung oi bagalena CAF and PD Minister Karam Siam Water Resources Minister Letpau Hokip PHED Minister Losi Diko, Tribal Affairs and Hills Minister N Kayasi, Forest and Environment Minister T. Sam Kumar, Deputy Speaker K. Robindro, State Planning Board Chairman S. Rajan, MLA Singh,
DGP पुलिस की मकोक तोंबो ऑफिशियल सिंह पासिंग आउट सरुक याबा पर्सनल सिंह इमु मनुंग सिंहसु सरुक याकी थरमदुदा सरुक याबा हेक लाकपगा गार्ड ऑफ ऑनर रिव्यू तौबगा लोइना पैरेड कमांडर तोंगब्रम सुरेश सिंह की लिचिंग मखादा प्लाटून तरामरी की मार्च पास्ट की सलामी ओखी ngasi passing out tokyo personnel machine chamnga huput taret ni makoibu MPTC director RK Tutu Sanana wasak lohon ki tungda chief minister na batch sigi apaba personnel singda trophy yenthoki trophy phanglaba sing adudi best in physical training the hero part 2 tagi 7th IRB ki KH Gobind best in drill na ngaikhong khuno dagi 6th IRB ki Tongbram Suresh best in weapon na Jenhang Lamka Jiribam tagi first IRV ki Isaac Lianmin Thang best in musketry na Khongjaron Duigai Long tagi 5th MR ki Chukai Long Gangmai best in indoor na Pungdombam Awang Lekai tagi MPTC ki Maisnam Sanjoy da aduga best in overall na Ngaikong Kuno tagi 6th IRV ki Tongbram Suresh da piki Tharmatu da Wang Angaduna Chief Minister N Biren Hai Kanchipur Leba Standard Robert Higher Secondary School da class 7 tamlibi mahiroi baby sana misi asi lenga ki maikai dagi akan momong na condemn tawi lenga ta kanagumba amatana pressure pirak palite thaudo asida chenaba sing amata lemna tharoi ain gi oiba cherak pigani thaudo asi matang da SIT semduna langla langin tidok na kan honari baby sana lekida bada JSC amadi miam na hairak pasing postmortem anira khanba postmortem tawda video coverage ayaba piba case asi CBI da sinaba loimak ayaba piki adubu CBI da sinaba su matam changadaba leibana SIT da thijilan kibani haiki Chief Minister makha takibada lenga asina miam da wasakiba sing loimak pangtok tuna lakli Chingi district sariba nupi kathil taret lakliba tha August ki tang taramanga fawgi manungda mathok tawhanba horagani Lamdam asigi Chingi district sing haibadi Chorachandpur, Chandel, Tamai, Chingai na Chingbada rainwater harvesting project packet pa hore lenga asi chinda panghai haibagi mahutta thabak oina packet na policy thamli haibagi loina sahi aniro masida police department ki lamchat chhajat thabak thoramda achauba ahongba leire amadi police na packet leba community policing da miam yaninga polak pa hore hai ki 2013 legi leiramba 14 legi leiramba police constable ki constable isingani ke samwa thana nipan ki leiramba jail warden ki leiramba fire service ki kwali par pending leiramba mayam do koi loina matang koi result hai do kana ngasi koi do pa ari ba cases ma to koi pending leitre na lowe Mahirui singi right bosem number piganu mahirui gi mark temper to yaning de bosem gi authorities in moral ground pam thado kadabani inquiry committee gi report miam da kangalu bosem sendan pam otokanu haiba dabi tawdun gasi de samna toan ba school sing heritage convent school report pari imom sindam sang langjing regular English high school kwakaitel Valley Academy konjeng lekai MCM boarding school singzamai Haley English School Soyum Lekan Chingbuda protest Tokre protest Saru Yakiba de Sangi General Secretary Sital Nafudo Kivada English Singing Taram Marida Bosemi Perika Haido Pata Tohindaba Tudo Kya Tokre Todok Sing Adu Tijindaba IAS officer Amnal Chingba Hungi Committee Samdana Madugi report Sarkar the Lankat Kray Sahi Ama Helaba Pawbada Sarkar Namsindur Tham Kray Mark Samdok Singing tempering to the Cherab Oza Singh Ngahak ki Sarkar Kankatuna Lady Handaki Parikya Hadopadasu rank Sangani Kalapa Mahirui rank Chandabadagi RTI Tadu Ticket Lubada Mahirui Marimanga rank Salamle Aran Ohito Oza Singh Asi Power Kankatuna Tamle Che Yengba Hitabo Oza Mayam Che Yengale Asigubo Oza Singh Asi Cherab Bigadabani Haiki 100-day impact initiative Swatch self-help group Parivar Haibasing Matangda state level workshop ama Manipur Urban Development Agency Sinduna Palace Compound Labor City Convention Center Pang Tokre workshop aduda Mohot Minister T. Sam Kumar Mohot Commissioner M. Joy IAS State Health Agency Manipur ki CEO N. Bandana IAS Mohot ki Director T. H. Hari Kumar
MMS amadi Social Welfare Department ki Director NG Uttam MCS su saru yaki workshop asigi mari lenina mahut Minister TH Sam Kumar hai kebada lamdam asigi miyam da Manipur lengang na piriba gas connection Chief Minister ki haksel ki tengbang Ayushman Bharat amadi tuan ba scheme kaya yauna state asigi oina leiba self help group SAG singda piriba kana basing maramda workshop asina nikina khangan mangam lagani workshop asigi mateng dagi ministry na pirikliba chana kanglon sing asigi matangda tungan ba department singi makok thongba official sing amadi miyam marakta knowledge share tongnaduna chana kanglon asigi matangda hena khanganduna thabak thorumda chauna kanaba pirigani self help group singnasu thabak supam nompam leiti haibagi mi paiba amadi pakhat patawbiganu thabak ta chilaw tidana u chara sing semda soidana kanaba fangani hauski matamda Togdok watok tokum amadi harau nungai tharum singda u chara sing kudol tamnabagi chanabi amalakle masina u chara sing sembada kanaba phangba tanatana environment kanbada achoba mateng pamngam lagani gas connection haksel gi tengbang yawna tuan ba scheme singi mapung phana pirabasu environment kanbangam drabadi scheme sing asigi wahan thok lairoi Maramaduna miyam environment hana kanbada achoba thodang lomina si haiki mi kudimak si ay na khama knowledge amadi aman khama knowledge si koi mapung phat hai ta koi miyam si knowledge miyam si amaga amana ka sha tong na kan ay na khangba amadi se rugi meba na khangba kamisa khangba dayak na khangba amadi ministry guideline ki makha pi miyam si ngasi koi ji amaga interact tong na ga padana amaga koi miyam tabana ka to ka dali koi mapung phana koi thawsi Tawungangani haibagi dumba wasum kalon. Tharumaduda Sarugya Kibi State Health Agency CEO Srimati N Bandana Devina Ayushman Bharat Pradhan Mantri Jan Arogya Yojana namiyam da piri kudong chaba sing matangda wangang ke. Mam haikibada state asida socio economic caste census 2011 gi makada miyoi lak taramari rom AB PMJAY kano phangba yari atubu miyoi lak amal sing ahum lom tamak scheme asina konsili haiki National Institute of Agricultural Marketing Niam Jaipur gi meeting makhada Krishi Vigyan Kendra KVK Thawal amasung Manipur Small Farmers Agri Business Consortium Imphal punna sinduna Integrated Farming System Processing and Marketing haibasida numit humni chatharakpa lomi singi training program ngasi losin krai KVK Thawali conference hall pang thok kiba training program losin bagi thorum aduda Manipur lenga ki agriculture loisangi director A Subhas Singha IAS na athoy mitung National Institute of Agricultural Marketing Niam Jaipur ki deputy director skill and administration Dr SR Singha na thorumapu amadi Manipur Small Farmers Agri Business Consortium Imphal ki project coordinator MS Khairem amasung KVK Thawal senior scientist amadi head Dr S Jes Marani Devina akan mitung lensing wan sarugya ke akan mitung iwarol pirduna agriculture loisang ki director A Subhas Singana haiki badam Manipur da integrated farming tawbasi masing yamna leite single line lam mangal laga adum chatpagi system asi Hongla nabagi pandam da training program si pangtok pani training yarba lomi sinasu khangjilaga leibadu khapta natabida atopa training di yawba phangudra farmers sing da wari sabiduna share tawnaduna pulap oina chakomina si hainasu farmers sing da appeal tawkhibaga loina integrated farming asi tawragadi Manipur gi semi loan asi atukimatik hangilakani haiki Central government ki double the farmer income haibasiga yamna closely related double the farmer income kamaina lakadagi habada khoigi farming single cannot tawra leibasnati yamna integrated cannot sahi chupa khoigi cannot tawra yarabagi system da lakasigi yamna maru oiba training ama sindi basi ayam maisai Kangleipak Nature Cure Research and Production Center Kongba Khetri Lekai Imphal amadi All Community Development Organization More Akodom anina punas kusamnaduna More Ward number 7 da leiba Akodom ki office ta ngasi nomagi oiba Ayurvedic ki free health checkup ki camp ama pangthok kre
कैंप अतुदा कंगलीपाक नेचर क्योर रिसर्च एंड प्रोडक्शन सेंटर कोंबा खेत्री लेकाई मनी इम्फाल की ओझा एम टोंबा शर्मा मैते कविराजना अनाब सिंह लायंकी कैंप अदुग मरी लेन एम टोंबा शर्मा मैते कविराजना फोंदोखिबदा ngasi camp ase nupi da toina naganba angang khau naba yauna atai mari leinaba layong sing yengki hairiba laina sing asi paisa yamna changhandana apikpa senpamna layengba ayurvedic na phanba ngami haiki mahal makha taraduna ayush ki makha da leiba private farm na manung hanjinba mafam sing da chatuna hona jariba si manipur sarkar na ahen miyeng changbiduna hena phag hanaba honabiu hairi Ideal Youth Association amadi District Health Society NVBDCT Kaksing anina kosamnarga sinduna kangna sandokpa laina Japanese encephalitis control taunaba kangkhal kanghidak lupagi thorum amangasi Kaksing Wairi Kongwai Bazar Community Hall pangthokre thorumaduda maruaina Kaksing Ward number 1 gi kangkhal chatre lok hidak lupki thasigi tang kuntaruk tagi kunipan fawba Saisin Kai Sito Rio Karate Do Federation Sindhuna Netaji Stadium Kolkata Pangthok Kiba 5th International Karate Championship Moregi Karate player Taramatoina gold mari silver manga bronze taret punna medal taratur pada player Taramato yauna coach Gretchen ngasi Maitei Council More Khanopuk Apamanapilo MCM gi volunteers sing amadi players sing mama pakaya yauna taram okpagi thorum ama MCM gi office ta pangthok kre Taramno pagi tormatu da more karate coach Gretchen Arambam na players singna medal kaya lorok pada harauba pongdok pagaloina mahangna hiramasida wajarakhi bagi paudam su miyam da pongdok ke Kaksing Town Club KTC ki matam sangna member oiramba amadi club asigi chakot thorang kaya da achok thodang lobiramba mayangama modhu singana chaliba thasigi haukiba tang kuntaret ikhan khangudana lekidaba the club asigi members in our pungdokre club ki sanglen da pangtokpa awa pungdokpa da saru yakiba sina lekhidrabagi thawaina isworgi mapam da ingna chingna lerunaba minute ani tumina leptuna thongni jabaga loina lekhidrabagi imungi awa su saru yarakle unnao rape case da maral leiraba me singna victim da kianduna leire hari case adu ayeng supreme court na hearing chathagadori victim gi imung manuna tharakpa petition ama chief justice of India na phangla matungda secretary general lagi report hanglakre unau MLA Kuldip Singha amadi mioi tarag matakta CBI na attempt to murder ki case ama register tawkre rape ki victim oikrabi nupi adu car adu da truck amana nomajing numita thomdat ki bani nupi adu aruwa phium da leiri hairi CBI na atopa mioi kungi matakta su criminal conspiracy murder attempt to murder gi maral da case ama register tawkre loina ticket pa hokre hairi multi crore Jammu and Kashmir Cricket Association scam ga mari lena enforcement directorate na Jammu and Kashmir gi hani chief minister Farooq Abdullah bu wahang paung tawkre enforcement directorate ma koi gi Chandigarh leba office da Farooq Abdullah kaur ga hangki bani English ni 35 gi January da Farooq pu CBI gi team amna scam aduga mari lena wahang paung jatakra bani Jammu and Kashmir High Court na lupa crore chama taram do iwato oiba Jammu and Kashmir Cricket Association JKCA scam adu CBI da sinake bani state police na wato adu gi maram da tel pada hani chief minister Farooq Abdullah gi maming yor basu karisu tobangam da badagi CBI da sinake bani hairi hojik aroi bada maroba pau amu hana pezari baby sanagi hakchang moktagi miyang khongchat amaga loina puraklaga aroi mathong ngam pangthokre Baby Sanagi Todok to Chenaba Singh Amatalem Taro Hena Chief Minister and Birina Haikre Lonina 100-day impact initiative Swatch self-help group Parivar Gimatanga Nomoyoba state level workshop Pangto Kre Nasigi the Matadi image Powdam Pija Matanga Selusunjari Miyamba Mukana Kurumjari